Lakliba Lok Sabha meekhal asida karigumba Congress na lengak paibada yaurabadi lamdam asigi law and order yauna tongan-tonganba sector da thengnariba khudongchadaba sing ase kokhanaba tongan-tonganba nyay mangagi policy kunbanga election manifesto da hapkani haina Manipur Pradesh Congress Committee MPCC President Keisham Meghachandra na phongdokkhre Imphal gi BG Road leba Congress baban da pangthokpa pawgi mifam amada wafam ase phongdokladuna MLK Meghachandra na makata na hai Congress Party ki luchingba Rahul Gandhi na luchingduna Manipur gi khongshan bhaukiba Bharat Joro Nyay Yatra da hak thengnana thengnarakpa lamdam asigi miyamna mayok nariba khudongchadaba sing adu yenglaga tongan-tonganba nyay mangagi makhada policy kunmanga paikhanabagi firep lawrakhibane tongan-tonganba nyay manga adude yuba nyay nari nyay samrik nyay kishan nyay amadi hisadari nyay ne yuba nyay asida nahana thengnariba thabak phangdabagi problem amadi naha singi hakki matangda palle Nari nyay asina nupi singi hakki matangda hisadari nyay na maru aina yalhaubi amasong umangga mari lainana hingba furup singda pigadaba hak singni Kishan nyay na lawmi sinmi singi matangda aduga Shramik nyay na lever amadi health mari lainay sector mangagi policy kunmanga puthokliba ase India gi economy social amadi political transformation da ajoba ahongba aman laknabagi pandamda sembani haidaso pakna makat takhe Manipur gi praja singna awaba thengnariba mayam singje hak thengnana Bharat Joro Nyay Yatra da chatpada thengnariba mayam sing da phangakpa mayam singche lakaturbi election sida Congress Party bu amukhana amadi India bloc bu masi lakaturbi election sida mai paktuna miyam gi seva tawba ngamabadi Manipur gi praja singge awaba mayam singa do madu hak thengnana thengnarakhibanina praja miyam da mitna kong oinanaba praja section kudimakta yauba ngamnanaba guarantee se masi Manipur Pradesh Congress Committee na aikoi thamjabani